ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯀꯟꯅ ꯍꯩꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝꯗ ꯁꯨꯝ ꯊꯝꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯁꯦ ꯀꯩꯅꯣꯅꯦ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯁꯦ ꯑꯗꯣ ꯃꯊꯪ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯗ ꯃꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯄꯨꯡ 24 ꯑꯩꯈꯣꯏꯅ ꯐꯪꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯃꯈꯜꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯁꯤꯗ ꯌꯥꯎꯔꯤꯕ ꯐ꯭ꯂꯤꯞꯀꯥꯔꯠ ꯁꯦꯜꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯣꯟꯅ ꯊꯝꯖꯔꯛꯀꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯣꯟꯅ ꯊꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯀꯃꯥꯏꯅ ꯄꯣꯠ ꯌꯣꯟꯒꯗꯕ ꯈꯣꯠꯀꯗꯕ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯅ ꯀꯩꯅꯣꯝ ꯊꯝꯖꯔꯛꯀꯦ ꯁꯤꯗꯩꯗ ꯌꯥꯝ ꯑꯄꯤꯛꯄ ꯀꯩꯅꯣꯅꯦ ꯑꯦꯃꯥꯎꯟꯅꯦ ꯁꯤꯗꯩꯗ ꯑꯩꯅ ꯎꯠꯆꯅꯤꯡꯕ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯦ ꯌꯥꯝ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟꯅꯦ ꯍꯥꯏꯕꯗꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯇꯣꯡꯕꯒꯤ ꯑꯣꯔ ꯃꯥꯡꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯁꯤꯗ ꯊꯝꯃꯤꯁꯤ ꯑꯩꯈꯣꯏꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯟꯅ ꯑꯗꯨꯝ ꯂꯧꯅꯕꯁꯨ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯂꯥꯟꯅ ꯂꯧꯕ ꯑꯣꯔ ꯆꯨꯝꯅ ꯆꯠꯄꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯕ ꯑꯃꯗꯤ ꯇꯣꯡꯕ ꯈꯛꯇ ꯈꯟꯕꯗꯤ ꯌꯥꯗꯦ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯈꯤꯗꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯃꯟꯗꯅ ꯑꯗꯨꯕꯨ ꯃꯗꯨ ꯀꯔꯝꯕ ꯇ꯭ꯔꯦꯗꯇ ꯇꯧꯔ ꯃꯥꯅ ꯁꯥꯟꯅꯔꯒ ꯃꯥꯡꯉꯤꯕꯅꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯁꯤ ꯑꯃꯔꯣꯝꯗ ꯁꯦꯚꯤꯡ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯑꯩ ꯎꯠꯆꯔꯒꯦꯀꯣ ꯁꯤꯗ ꯇ꯭ꯔꯤꯗꯦꯟ ꯑꯅ ꯂꯩꯔꯤꯁꯦ ꯇ꯭ꯔꯤꯗꯦꯟꯁꯦ ꯑꯩꯁꯤ ꯂꯨꯄꯥ 35 ꯃꯥꯡꯉꯦꯅ ꯎꯠꯂꯦ ꯑꯗꯨꯒ ꯖꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯗ ꯂꯨꯄꯥ 13 ꯃꯥꯡꯉꯦꯅ ꯎꯠꯂꯦ ꯑꯗꯨꯒ ꯁꯤ ꯕꯤꯁꯦꯁ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯤꯗ ꯕꯤꯁꯦꯁ ꯏꯟꯐꯣꯇꯦꯛꯅꯤꯛꯇ ꯂꯨꯄꯥ 3,363 ꯇꯣꯡꯉꯦꯅ ꯎꯠꯂꯦ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯍꯣꯜꯗꯤꯡꯗ ꯊꯝꯃꯤꯁꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯣꯛ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨ ꯃꯌꯥꯝꯗꯁꯦ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯃꯁꯤ ꯑꯩꯅ ꯎꯠꯂꯤꯁꯦ ꯑꯩꯅ ꯎꯠꯅꯤꯡꯗꯅ ꯎꯠꯄ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯡ 24 ꯐꯪꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯦꯜꯂꯤ ꯁꯨꯃꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯍꯥꯟꯅꯗꯒꯤ ꯈꯪꯉꯕ ꯃꯤꯁꯤꯡꯅꯗꯤ ꯌꯥꯝ ꯀꯟꯅ ꯃꯁꯤ ꯂꯨꯅ ꯈꯜꯂꯝꯃꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯈꯪꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯟꯕ ꯑꯗꯨ ꯃꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯂꯨꯕ ꯑꯃꯗꯤ ꯂꯥꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯖꯨꯋꯥꯔꯗꯧꯅ ꯊꯑꯣꯏꯅ ꯁꯥꯟꯅꯔꯒꯗꯤ ꯑꯗꯨ ꯖꯨꯋꯥꯔꯅꯤ ꯈꯜꯂꯒꯗꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯕ ꯊꯨꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯃꯁꯤꯗꯤ ꯁꯦꯚꯤꯡ ꯃꯈꯜ ꯑꯃꯅꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯊꯝꯖꯕꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗ ꯃꯌꯥꯝ ꯊꯝꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯁꯤꯗꯩꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯈꯔ ꯂꯩ ꯑꯩꯈꯣꯏꯅ ꯏꯁꯇꯣꯛꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯤꯗꯩꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯌꯥꯝꯅ ꯁꯤꯗꯩꯗ ꯃꯌꯥꯝꯗ ꯁꯤ ꯑꯩꯈꯣꯏ ꯋꯥꯔꯜ ꯋꯥꯏꯗꯅꯤꯀꯣ ꯀꯩꯅꯣ ꯏꯁꯇꯣꯛ ꯍꯥꯏꯁꯤꯗꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯅꯤꯡꯕꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯈꯛ ꯑꯩꯅ ꯎꯠꯆꯅꯤꯡꯕꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯗꯒꯤꯅꯤꯀꯣ ꯑꯩꯅ ꯁꯤ ꯎꯠꯂꯛꯏꯁꯦ ꯁꯤ ꯂꯩꯁꯤ ꯗ MRF ꯑꯅ ꯁꯤ ꯂꯩꯁꯤ ꯗ MRF ꯑꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯂꯨꯄꯥ 1,52,933,763 ꯁꯨꯃꯥꯏꯅ ꯆꯠꯂꯤꯑꯕ ꯍꯥꯏꯁꯦ ꯁꯤꯌꯥꯔ ꯑꯃꯈꯛꯇꯗꯪꯅꯅꯤꯀꯣ ꯁꯤꯌꯥꯔ ꯑꯃ ꯑꯗꯣꯝꯅ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯨꯄꯥ 1,52,933,750 ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯕꯨ ꯃꯥꯁꯤ ꯗꯥꯎꯟꯁꯤ ꯆꯠꯂꯨꯔꯦ ꯑꯩꯅ ꯎꯖꯕꯗ 40,000 ꯃꯌꯥ ꯍꯥꯏꯊꯔꯛꯄ ꯊꯦꯡꯅꯔꯨꯔꯦ ꯃꯥꯁꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯏꯁꯇꯣꯛꯁꯦ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯐꯪꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕ ꯇꯥꯔꯒꯗꯤ 1,00,000 ꯃꯊꯛꯇ ꯍꯦꯟꯅ 1,40,000 ꯃꯌꯥ ꯏꯟꯚꯦꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯏꯁꯇꯣꯛ ꯑꯆꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯔ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯆꯧꯕ ꯃꯤꯁꯤꯡꯅꯗꯤ ꯃꯁꯤꯗ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯐꯅꯌꯥꯝ ꯇꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯇꯣꯛ ꯃꯆꯥꯗ ꯏꯟꯚꯦꯁ ꯇꯧꯕꯁꯤꯡꯁꯨ ꯇꯥꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯈꯤꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯎꯕꯤꯔꯤꯁꯦ ꯕꯤꯁꯦꯁ ꯏꯟꯐꯣꯇꯦꯛꯅꯤꯛ ꯍꯥꯏꯁꯦ
ꯌꯥꯝ ꯑꯄꯤꯛꯄ ꯀꯩꯅꯣꯅꯦ ꯑꯦꯃꯥꯎꯟꯅꯦ ꯑꯩꯅ ꯁꯤꯌꯥꯔ ꯃꯁꯤꯡꯁꯤ 19,930 ꯂꯩꯕꯅꯤ 19,930 ꯂꯩꯕꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯔꯒꯦꯠ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 100 100 100 ꯁꯨꯝ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯈꯔ ꯏꯟꯚꯦꯁ ꯇꯧꯁꯟꯕ ꯍꯥꯏꯇꯥꯔꯦ ꯂꯩꯁꯟꯕ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯗꯨꯕꯨ ꯂꯨꯄꯥ ꯑꯩꯅ ꯂꯩꯕꯁꯤ ꯄꯩꯁꯥ 90 ꯑꯄꯤꯛꯄꯅꯦ ꯁꯤ ꯃꯥꯡꯕ ꯊꯨꯕ ꯇꯣꯡꯕ ꯊꯨꯕ ꯄꯣꯠꯅꯦ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤ ꯏꯀ꯭ꯋꯤꯇꯤꯅꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯤꯗ ꯃꯌꯥꯝꯅꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯣꯞꯁꯟ ꯇ꯭ꯔꯦꯗꯤꯡꯗ ꯁꯥꯟꯅꯩ ꯑꯣꯞꯁꯟ ꯇ꯭ꯔꯦꯗꯤꯡꯁꯦ ꯌꯥꯝꯅ ꯃꯥꯡꯕ ꯊꯨꯏ ꯇꯣꯡꯕ ꯊꯨꯏ ꯑꯗꯨꯝꯕ ꯄꯣꯠꯇꯗꯤ ꯑꯩꯈꯣꯏ ꯏꯟꯚꯦꯁ ꯇꯧꯖꯗꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯋꯥꯈꯟꯗ ꯑꯔꯦꯞꯄ ꯑꯃ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯅ ꯃꯥꯡꯕ ꯊꯨꯏ ꯇꯣꯡꯕ ꯊꯨꯏꯁꯦ ꯈꯪꯉꯕꯅꯤꯅ ꯑꯗꯨꯅ ꯍꯥꯟꯅ ꯁꯤꯗ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯃꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯥꯡꯕ ꯑꯗꯨꯝꯕ ꯑꯣꯏ ꯑꯗꯨꯕꯨ ꯈꯪꯉꯀꯥꯟꯗꯗꯤ ꯌꯥꯝ ꯀꯟꯅ ꯃꯥꯡꯍꯟꯗꯕ ꯌꯥꯕꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯕꯤꯁꯦꯁ ꯏꯟꯐꯣꯇꯦꯅꯤꯛꯁꯦ ꯂꯨꯄꯥ 19,930 ꯑꯩꯅ ꯁꯤ ꯂꯩꯕꯅꯤ ꯁ꯭ꯇꯣꯛꯁꯦ ꯃꯁꯤꯡꯁꯤ ꯄꯨꯂꯞꯅ ꯁꯤ ꯂꯩꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠꯇ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯁꯤ ꯑꯉꯝꯕ ꯁꯨꯝ ꯁꯦꯚꯤꯡ ꯇꯧꯕꯗ ꯂꯨꯄꯥ ꯑꯩꯅ ꯁꯤꯌꯥꯔ ꯃꯁꯤꯡꯁꯤ 1,00,000 ꯂꯩꯁꯟꯒꯦꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯁꯤ ꯑꯄꯤꯛꯄ ꯄꯦꯅꯤ ꯁ꯭ꯇꯣꯛꯅꯦꯕ ꯁꯤꯗ ꯎꯕꯤꯔꯦꯀꯣ ꯄꯩꯁꯥ 50 ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯌꯥꯝ ꯑꯄꯤꯛꯄ ꯄꯦꯅꯤ ꯁ꯭ꯇꯣꯛꯅꯦꯕ ꯁꯤꯁꯦ ꯑꯗꯨꯕꯨ ꯁꯤꯅ ꯍꯥꯏꯊꯔꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯅ ꯂꯩꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯤꯛꯅ ꯂꯩꯁꯟꯈ꯭ꯔꯒ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ 1,00,000 ꯂꯩꯁꯜꯂꯒꯁꯨ ꯂꯨꯄꯥ 1 ꯂꯥꯛ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠꯇ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯂꯥꯛ ꯃꯇꯝꯗꯗꯤ ꯀꯌꯥ ꯆꯣꯡꯊꯣꯔꯛꯀꯗꯣꯏꯅꯣ ꯑꯗꯨꯒ ꯃꯁꯤ ꯁꯦꯚꯤꯡ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯅ ꯋꯥꯈꯜꯂꯣꯟꯗ ꯁꯦꯚꯤꯡ ꯑꯃꯅꯦ ꯈꯜꯂꯒ ꯁꯥꯟꯅꯕ ꯁꯦꯚꯤꯡ ꯑꯃꯅꯦ ꯈꯜꯂꯒ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩ ꯅꯣꯡꯃꯒꯤ 1,000 ꯇꯥꯟꯗ ꯌꯥꯗꯦ 2 ꯇꯥꯟꯗ ꯌꯥꯗꯦ 3 ꯇꯥꯟꯗ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯛꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯋꯥꯔꯜ ꯋꯥꯏꯗꯅꯤ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯖꯨꯋꯥꯔꯅꯦ ꯈꯟꯕ ꯂꯩ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯤ ꯖꯨꯋꯥꯔ ꯅꯠꯇꯦꯅ ꯈꯪꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯒ ꯁ꯭ꯇꯣꯛꯀꯤ ꯃꯇꯥꯡꯗ ꯐꯖꯅ ꯅꯩꯅꯕ ꯃꯤꯗꯗꯤ ꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯂꯝꯕꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤ ꯀꯅꯥꯒꯨꯝꯕꯅ ꯀꯟꯁꯦꯞꯇ ꯁꯤꯒꯨꯝꯕꯁꯦ ꯃꯤ ꯃꯥꯡꯅꯕ ꯀꯩꯅꯣꯅꯤ ꯑꯗꯒꯤ ꯁꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯗ ꯃꯤ ꯌꯥꯝ ꯃꯥꯡꯍꯜꯂꯦꯅ ꯍꯥꯏꯒꯟꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯁꯤ ꯀꯃꯣꯗꯤꯇꯤꯁ ꯂꯩꯔꯤ ꯏꯀ꯭ꯋꯤꯇꯤ ꯂꯩꯔꯤ ꯀꯔꯦꯟꯁꯤ ꯂꯩꯔꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯣꯞꯁꯟ ꯇ꯭ꯔꯦꯗꯤꯡ ꯀꯥꯏꯅ ꯃꯈꯜ ꯂꯩꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯤ ꯏꯀ꯭ꯋꯤꯇꯤꯗ ꯇꯧꯔꯒꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯅꯤꯀꯣ ꯏꯀ꯭ꯋꯤꯇꯤꯗ ꯇꯧꯔꯒꯗꯤ ꯀꯩꯅꯣꯁꯤ ꯄꯩꯁꯥꯁꯤ ꯃꯥꯡꯍꯟꯗꯕꯗꯤ ꯌꯥꯏꯑꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯁ꯭ꯇꯣꯛꯁꯤꯗ ꯁꯤꯗꯩꯗ ꯑꯁꯪꯕꯅ ꯑꯦꯔꯣ ꯃꯊꯛꯇ ꯀꯥꯔꯤꯁꯤꯡꯁꯦ ꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯞ ꯗꯥꯎꯟ ꯑꯗꯨꯝ ꯇꯧꯕꯗꯣ ꯄ꯭ꯔꯣꯐꯤꯠꯇ ꯆꯠꯂꯤ ꯍꯥꯏꯗꯅ ꯎꯠꯄꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯤꯠꯇ ꯆꯠꯂꯤ ꯍꯥꯏꯅ ꯎꯠꯄꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯤꯗ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯐꯩ ꯑꯣꯔ ꯐꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯅꯨꯡꯉꯥꯏ ꯑꯣꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯂꯦꯞꯄꯤꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯄꯨꯡ 20 ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯐꯪꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯩꯅꯕ ꯍꯣꯠꯅꯕ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕꯁꯤꯁꯨ ꯂꯝꯕꯤꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯦꯗꯅꯀꯣ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ तानबा याबगी लंबीदुदी लई अदो मसी ब्लैक नट्टे व्हाइटनी अदुगा मसिदैदा अखोइना हाइरिबा MRF काइना लैरिसे माकी शेयर जेंको ला अमा लिसिंग कुंथ्राइ तो ख्वाइदगी इंडिया दा चावबा स्टॉक ने ला अमा लिसिंग कुंथ्राइ तो MRF लैरे अदगी मखादा पेस इंडस्ट्रीज हना लैको से लिसिंग कुंथ्रा निपान चली मागी स्टॉक अमा लैगे है मतमदा अदि हनीवेल ऑटोमेशन माई स्टॉक अमा लैगे है मतमदा लिसिंग कुंथ्रा ट्रुक लैरी अदुगा श्री सीमेंट लिसिंग कुंथ्रेट लै माई कैनोसे अदगी सी 3M इंडिया 34,000 लै अदुगा अबोट इंडिया लिसिंग कुमै लै अदुगा प्रोक्टर एंड गैम्बल हेल्थ लिसिंग मंगा सुमाय तौदना अचौ चौबसी सुमाय लेको इंडिया की अदुम सिगुम्बजे अखोइना इन्वेस्ट यामना चावना तौबा ngamaगदी हाइबसदा अखोइना पसा तानबा याय अदुबु यामना चावना तानबगी वाखलोंदा चेंदबा नोमगी लिसिंग 2 तानगे 3 तानगे अमतंग तानगे वाजवाना सुमायना दुम खरा
ꯇꯥꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩꯔꯒꯗꯤ ꯇꯥꯟꯒꯦ ꯍꯥꯏꯕ ꯃꯤ ꯂꯩꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏꯅ ꯀꯣꯛ ꯊꯥꯗꯁꯤ ꯁꯤꯗ ꯂꯣꯏꯅ ꯋꯥꯈꯜ ꯊꯥꯗꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯂꯝꯕꯤ ꯂꯩ ꯑꯈꯪꯕ ꯃꯤꯅꯗꯤ ꯈꯪꯒꯅꯤ ꯈꯪꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯈꯪꯗꯕ ꯃꯤꯗꯗꯤ ꯈꯔ ꯂꯨꯅ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯈꯪꯕ ꯃꯤꯗꯅ ꯑꯃꯨꯛ ꯂꯥꯏꯔꯅꯤ ꯃꯔꯝꯗꯤ ꯑꯣꯜꯔꯦꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯈꯣꯡ ꯇꯥꯔꯕ ꯃꯤꯁꯤꯡꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯗꯦꯞꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯒ꯭ꯔꯤꯟ ꯀꯂꯔꯁꯤꯅ ꯂꯩꯒꯦꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯅꯤ ꯑꯗꯨꯒ 65 ꯄꯩꯁꯦꯁꯤꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯔꯦꯠ ꯊꯣꯛꯏꯁꯤꯅ ꯌꯣꯜꯂꯤꯅꯦꯕꯀꯣ ꯌꯣꯟꯕ ꯀꯥꯡꯕꯨꯁꯤꯡꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯈꯣꯡ ꯇꯥꯔꯨꯔꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯕꯤꯁꯤꯗ ꯆꯪꯉꯨꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ 2,000 ꯑꯃ 3,000 ꯑꯃ ꯑꯗꯨꯝ ꯄꯨꯡ 24 ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕꯁꯤꯗ ꯂꯣꯏꯅ ꯄꯨꯡ 24 ꯊꯥꯗꯒꯗꯕꯗꯤ ꯅꯠꯇꯦꯕ ꯊꯥꯗꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 10:52 ꯆꯠꯂꯦ ꯃꯌꯥꯝꯅ ꯎꯕꯤꯔꯁꯤꯀꯣ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯔꯣꯇꯦꯁꯟ ꯐꯅꯌꯥꯝ ꯆꯠꯄ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯁꯤ ꯄꯨꯡ 3 ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3:30 ꯂꯩꯌꯦꯕ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯀꯣꯛ ꯊꯥꯗꯔꯒ ꯂꯩꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯅꯩ ꯃꯌꯥꯝꯅꯀꯣ ꯑꯉꯝ ꯑꯉꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤ ꯂꯩ ꯄꯨꯡ 24ꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯂꯝꯕꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯈꯤꯇꯪ ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯤꯌꯥꯔ ꯇꯧꯅꯤꯡꯗꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡꯗ ꯈꯤꯇꯪ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯕ ꯌꯥꯕꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯪꯉꯛꯄꯁꯨ ꯃꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯗꯁꯨ ꯈꯪꯅꯕ ꯆꯥꯟꯅꯕꯀꯣ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯑꯩꯅ ꯁꯤ ꯆꯪꯉꯨ ꯁꯤ ꯇꯧ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗ ꯃꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯂꯩ ꯃꯥꯡꯉꯀꯥꯟꯗ ꯑꯁ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯅ ꯃꯥꯡꯉꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯅ ꯑꯩ ꯇꯣꯡꯉꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯕ ꯃꯥꯡꯉꯦ ꯍꯥꯏꯔꯛꯄ ꯃꯤꯁꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯊꯦꯡꯅꯕꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯀꯩꯅꯣꯗ ꯏꯁꯇꯣꯛꯇ ꯑꯣꯔ ꯀꯔꯝꯕ ꯇ꯭ꯔꯦꯠꯁꯦ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯇꯥꯟꯕ ꯌꯥꯒꯗꯒꯦ ꯑꯗꯨꯒ ꯃꯥꯡꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯕꯁꯤ ꯅꯩꯅꯕ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯋꯥꯈꯟꯗ ꯃꯁꯤꯗꯤ ꯄꯦꯁꯦꯟ ꯂꯩꯒꯗꯕꯅꯤ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯉꯁꯤ ꯅꯣꯡꯃꯗ ꯂꯨꯄꯥ 5,00,000 ꯇꯥꯟꯗ ꯌꯥꯗꯦ 10 ꯇꯥꯟꯗ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯟ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯤꯗꯤ ꯏꯀ꯭ꯋꯤꯇꯤ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤ 57ꯁꯤꯅ BSCꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯤꯅ NSEꯗ ꯂꯩꯕ ꯄ꯭ꯔꯥꯏꯁꯇꯨꯅꯤ ꯍꯧꯖꯤꯛ ꯎꯠꯂꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ 5,00,000 ꯇꯥꯟꯗꯦ 10 ꯇꯥꯟꯗꯦ ꯀꯔꯣꯔ ꯇꯥꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯥꯡꯕ ꯊꯨꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯇꯥꯟꯒꯦ ꯍꯥꯏꯕ ꯃꯤꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯁꯇꯣꯛꯇꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯒꯦ ꯑꯃꯗꯤ ꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥꯝ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯀꯟꯇ꯭ꯔꯣꯜ